Manipur Kansi Hairadi CM Biren Amadi Magi left hand right hand the Laiba Minister Loisinba Darkar Lay Haina Manipur News Group 2024 Koba Facebook page Amada post Tagalakibaga Mari Lainana Police na Fakiba Mioi Kara Court na Belda Tadoropada Congress Party na Taram na Okibagi Thong Adu BJP Manipur Pradesh na Akanba Mongda Kandem Tawi Haina BJP Manipur Pradesh ki General Secretary P Premananda Maitai na Fongdorokli Hiramasiga Mari Lainana ngasi Nityai Pa Chutekta Leiba Thambal Sanglenda Pangthokiba Paugi Mifam Amada Mahakna Makhatana Hai State Lengak Asigi Luchingba Chief Minister Nongtumam Biren Asi Lebak Miyamgi Mapi Mapani Lebaki Luchingba Amabu Social Media da Live Threat Toriba Miyoi Sing Adubu Court na Bill da Hek Thadorokpaga Taram na Okibag Thawong adu taseng na angakpa fawi ruling amasung opposition anigi kandak pomnamak adu nathairamlaga asigumba hanthaba thaki politics torpa asidi laibak thibani hojik lamdam asidi thokliba irang asi loisinaba lengak asina ngamjaba pomnamak honaduna lakli adubu lengak asina honariba asida Thaudang Leiba Opposition Party amagumna mateng pangsilapagi mahutta irang asi sangthanaba leptana hotnari lengaki thoksil thorangda asoiba natraga semdok haningbat leirabasu khut thilaga taklakpada lengak na taroidaba leite adubu oida padabada yumfam oiraga lengak asibu miyamda lana uhanaba hotnarakpa irang saganaba hotnarakpa asidi makhatana tobiganu hainasu mahakna makhatana fongdokhi Congress Party gumba sigi luraba tanja asida violence makhatana changda hanba pamba mawongda Manipur se macet thona thuaina bagi handi lakbasu lakpang gasi phawba sila le pareba moina ngangoli party na check ado Bharatiya Janata Party ki mai khedi appeal tori madudi Congress Party be a positive and be a good opposition party afabasu haibiyu phattabasu haibiyu session je pebiyu aduga khoi gi leriba sarkar sida leriba full cooperation pibiraga irang je losin da one of the Congress Party ki achoba daita le haibase masi accept to biyu yabiyu haibase khoi ta dedi thamje aduna tadna chief minister hatkani haiba left hand right hand hani haiba adu tongni haiba ada tongni haiba tumna halak sigum missing se police ta far ma tu thola kana moina mu receive tongni haira gadi Manipur ki praja sunda natta patayo na lambi sakani phabo oi Bharatiya Janata Party na irang asi thun losin be yana ba bhat ki leadership da party ki leadership aduga sarkar pairiba sing su koi matam chupada koi haidaraga dum koi haibe aba dorgolai Manipur ki praja sing civil society organization sing imai ben sing na sarkar koi gi leiri irang si losin na wona matam la asuli matik sauna mateng pangbi siga majida koi party ki mai ki thagar phongdok chari koi doin do na political party sing na opposition da leiri sing na su afaba aduga koi gi positive oiba koi wakholon puthopidana thokle irang ase hoji kharaga pharai basing ase masi khare hena harangano pana matam da positive oiba lambi da koi punna chamina se habse koi party ki mai keri thumda